Hello मैम मैम नुंगाइबो मैम आइकी बैकग्राउंड से उरगा दुम खंगमनिको आइसे हुजी हॉस्पिटल द लेयबको जीवन ज्योति हॉस्पिटल दनेबा अखोय चे मसा ngamdana एडमिट ओइना लेदु दुनाइना सिगा हाइदि नहांदै लेबनिना वीडियो से सेमा ngamdre ngasi 4 days ओइरेबको इना सिगा लेरिसे hayeng 5 days ni do hayeng moi discharge तौरनी हायबको अदुदो sonda leireba ko che sonda mayam du aige subscriber da dum khagam ngani sonda leireba ko ado main di ma ge bed se si ne ba ko ado si gi hek ma pa se AC leiyaba do aina olang mani na AC si ma pa dai se phamma ge nang son kuna do ina phammo aina mo na phamali ne ba AC phang da bam pham da ado ni mayam du naina na han da gi video se semba ngam da na leireba ko ado ai huji moi gi Kevin da ne ba ko khoina leiri se अदो से वॉशरूम कई का लोइना लेरे सिगा चंगक पगी सुमाइना नेबा आई बैक कैमरा ना ओइना फजना जेंहलक को मैम मैम सिदा लेरेबा को मेन थोंग आई दुम कापके से दु असि केबिन नतनिया बलाइरी से दु असे सुमाइना नि सुमाइना ओएबा को दु मसांग सेमा सुमाइना नि अखोइसिना सी फास्ट चंगदोइनेबा सुमाइना चंगनी से फर्स्ट थोंग ओइरे दुगैदी सी चंगबगा से वॉशरूम लेरे को मोइगी सिना वॉशरूम नि मोइ नांदी हॉस्पिटल से फजना दी नाली दु से वॉशरूम नि मोइगी नाली हाइबे मतिक पैसा सु साथीना तांगी मैम पर डे 4300 नि मोइसे 1 डे की लौइसे दो सिगा लेरे से आइगी हुजिता चाक ऑर्डर तौगिबनेबको नुंधांगी दो सिगा आइगी लेरे सिना खोइ चेगिनी माइ हिदी जेंगन कानाद्रे अनाबा मिगिनिना से आई थुगाइद्रेबा दुगा सुमाइना सिगा बेड पीरे मोइना सी साइड सिगना मोइगी मेडिसिन नता थमेबा सिगना पेशेंट गा लोइना न लेबा मिदो तुम नंगाइदो से मोइ कबरदम सुपी हाइदि खोइगी जसा फिरोन कैका पड़कपदो अदुदो ओइना गायना अदुगा से अखोइना लेइसे 6th फ्लोर दनियबको 6th फ्लोर दनी दु मपान की व्यू ना सुमाइना सोंदा लेइरे उबा फंगमा मैम दु से सिना मपान की व्यू नेबको से लेरे दु मखादा लेरे आदा लेरे दु मेन गेट आदा की से मेन नेबा जीवन ज्योति की चंगमा मेन गेट अंदर सुमाइन तौना असिना मैम आई वीडियो से कैसोम से मंगमदना लेरेबको नहानदगी तो टीवी का पी अखोइ सदा दुम टाइम पास होइना आइना जेंगी जे GTV दा लक्ष्मी भाग्य पीरी भाग्य लक्ष्मी आइब्रा लक्ष्मी भाग्य आइब्रा दु जेंगेबा अदो सिनी मैम दो सिगा आइगी चाक से सु जेंहलके सिसिना आइगी नेबको आइगी सिसु हंडो जेंहलके को मैम दा अको सिसिना खोइ चेगी नेबा खोइ चेगी मोगी अनाबा मिगी चाबै से मोदु खोइ चे चांगमदना लोइ लेमहल्ले से स्वाबिन सिना हवाई थोंबनी है सिना भिंडी बजा देसी चाक तो चांगमदना मासे दुम लेमहल्ले बा साथीना हाइदि हाउतेना को अनाबा मिगिना चंबुत चरांग नतने बा चारिसे अदुना मागी दि सुमाइना डेली हॉस्पिटल दगी पीयबको चाबगी अदुगगी आइगिदि दुम अखोइ इबाइनाने थिनबिरैयबको अदो ngasi मा थिलकपदो ngमरोय नंग दुम चारोयना आइगी सिगा दुम लौरे 150 लौयबा nga thongba जैसे आलू बजा माली सी कई हिंजांग नो खंगदे सी हवाई माली से चाक लेइरे से तिलौ सी हांगदो दुम जेंहलकेबको म्या तो आई हुजिक चाक लामद्री अदो दुनानी सिगा दुम फम्मी अदुनी मैम आई हुजिक चाक लामद्री आइना चाद्री अदो हयेंगदी डिस्चार्ज ओइरनियबको अदो मोइगी कइनो से हॉस्पिटल से साथीनदी फई फाबाइबो नोंगमदा मोइ वाइ सिटपा वाइ तैबा से अदैदि अखोइगी वॉशरूम साफ तौबा खोटपा से नोंगमदा अनिरक अहुमरक दुमाइना लाइयबको अदैदि कनो तौइ जामनसु नाली हॉस्पिटल से जाम फई दै डॉक्टर सु चेकअप दुम लाई फजन नर्स सु ngha leitana लाई
ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯅꯔꯁ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯏꯑꯕ ꯍꯪꯕ ꯈꯣꯠꯄ ꯍꯥꯏꯗꯤ शरीर अभी कैसा है आराम हुआ कुछ प्रॉब्लम नहीं से बोलो ꯑꯗꯨꯃꯥꯏꯅ ꯕꯥꯔ ꯕꯥꯔ ꯑꯗꯨꯝ ꯂꯥꯛꯏꯑꯕꯀꯣ ꯑꯗꯨꯅꯤꯗꯣ ꯐꯦꯁꯤꯂꯤꯇꯤꯗꯤ ꯐꯖꯩ ꯑꯗꯨꯏ ꯃꯇꯤꯛꯁꯨ ꯇꯥꯡꯉꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯣ ꯂꯥꯏꯔꯕ ꯃꯤꯅꯒꯗꯤ ꯉꯝꯖꯔꯔꯣꯏ ꯂꯥꯏꯔꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤꯇꯁꯨ ꯋꯥꯔꯤ ꯅꯠꯇꯦ ꯅꯥꯔꯒꯗꯤ ꯂꯣꯏꯅꯁꯨ ꯌꯦꯡꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯣꯏꯒꯤꯁꯦ ꯁꯥꯊꯤꯅ ꯆꯥꯔꯖꯁꯦ ꯀꯜꯂꯦꯕ ꯍꯥꯏꯗꯤ ꯁꯤꯜꯆꯔꯁꯤꯒ ꯁꯤ ꯖꯤꯕꯟ ꯖꯣꯇꯤ ꯈꯛꯇ ꯅꯠꯇꯦ ꯂꯩꯔꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯏꯁꯨ ꯁꯤꯁꯤꯅ ꯆꯥꯔꯖ ꯀꯜꯂꯤꯕ ꯈꯨꯀꯟꯁꯦ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯀꯜꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦꯕꯀꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯤꯒ ꯂꯥꯛꯏ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯁꯨ ꯃꯑꯣꯡꯁꯦ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯑꯣꯏꯅꯅꯦꯀꯣ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗ ꯗꯥꯛꯇꯔ ꯑꯐꯕ ꯊꯤꯒꯦ ꯍꯥꯏꯗꯤ ꯖꯤꯕꯟ ꯖꯣꯇꯤꯗ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯖꯤꯕꯟ ꯖꯣꯇꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯄꯨꯝꯅꯃꯛ ꯑꯐꯕ ꯄꯨꯝꯅꯃꯛ ꯈꯣꯝꯃꯒ ꯖꯤꯕꯟ ꯖꯣꯇꯤꯗ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯀꯩꯅꯣ ꯒꯥꯏꯅꯤ ꯑꯣꯏꯔꯦ ꯖꯦꯁꯥꯕꯨ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯑꯐꯕ ꯄꯨꯝꯅꯃꯛꯁꯦ ꯖꯤꯕꯟ ꯖꯣꯇꯤꯗ ꯐꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯖꯤꯕꯟ ꯖꯣꯇꯤꯁꯦ ꯁꯥꯊꯤꯅ ꯀꯜꯂꯤ ꯑꯗꯨꯒ ꯀꯥꯟꯅꯕ ꯑꯃꯅ ꯖꯤꯕꯟ ꯖꯣꯇꯤꯗ ꯑꯌꯨꯁꯃꯥꯟ ꯀꯥꯔꯗ ꯌꯨꯁ ꯇꯧꯕ ꯌꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦ ꯌꯥꯗ꯭ꯔꯦ ꯑꯌꯨꯁꯃꯥꯟꯁꯦ ꯑꯗꯨ ꯀꯥꯔꯗ ꯌꯨꯁ ꯇꯧꯕ ꯌꯥꯏꯅ ꯑꯗꯨꯒꯤꯁꯨ ꯑꯅꯥꯕ ꯂꯩꯀꯣ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯃꯈꯜ ꯄꯨꯝꯅꯃꯛꯀꯤ ꯑꯅꯥꯕ ꯑꯌꯨꯁꯃꯥꯟ ꯀꯥꯔꯗꯅ ꯌꯥꯗꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅꯅꯤꯗꯣ ꯃꯌꯥꯝ ꯑꯁꯥꯏꯗꯒꯤꯗꯤ ꯋꯥ ꯉꯥꯡꯉꯦ ꯑꯗꯣ ꯃꯔꯝꯁꯦ ꯑꯦꯗꯃꯤꯠ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯆꯥꯎꯕ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀ꯭ꯂꯤꯌꯥꯔ ꯇꯧꯒꯦꯕ ꯃꯌꯥꯝ ꯀꯩꯅꯣꯅꯦꯕ ꯒꯦꯁ ꯀꯥꯕꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯒꯦꯁ ꯀꯥꯕꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯦꯕꯀꯣ ꯃꯦꯟꯗꯤ ꯒꯦꯁ ꯀꯥꯕꯗꯒꯤ ꯑꯣꯏꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯒꯦꯁ ꯀꯥꯕ ꯒꯦꯁꯇ꯭रिꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯔꯒ ꯊꯛꯑꯒ ꯑꯩꯈꯣꯏꯒꯤ ꯎꯪꯈꯠꯄ ꯆꯥꯅꯤꯡ ꯍꯥꯏꯗꯤ ꯁꯤꯒ ꯊꯕꯥꯛꯇ ꯎꯡꯅ ꯂꯩꯕ ꯑꯣꯅꯤꯡ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅꯅꯦ ꯒꯦꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯑꯣꯏꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯅꯍꯥꯟ ꯂꯥꯛꯑꯒ ꯑꯦꯟꯗꯣꯁꯀꯣꯄꯤ ꯇꯧꯔ ꯈꯣꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯁ꯭ꯇꯣꯃꯛꯁꯦ ꯈꯤꯇꯪ ꯋꯤꯛ ꯑꯣꯏ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯐꯦꯛꯁꯟ ꯁ꯭ꯇꯣꯃꯛꯇꯅꯦ ꯏꯟꯐꯦꯛꯁꯟ ꯈꯤꯇꯪ ꯑꯣꯏ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯏꯟꯐꯦꯛꯁꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯆꯥꯛ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕꯗꯣ ꯗꯥꯏꯖꯦꯁ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯥ ꯆꯥꯔ ꯊꯣꯛꯑꯒ ꯑꯣꯅꯤꯡꯕ ꯑꯗꯩꯁꯤꯗ ꯎꯪꯈꯠꯅ ꯈꯣꯠꯀꯠꯅ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔꯤꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯗꯣꯛꯇꯔꯗꯨꯅ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏ ꯑꯗꯨꯏꯗꯤ ꯅꯣꯏ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯏꯟꯐꯦꯛꯁꯟꯗꯣ ꯁ꯭ꯇꯣꯃꯛꯇ ꯂꯩꯔꯤꯕ ꯏꯟꯐꯦꯛꯁꯟꯗꯣ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯌꯥꯡꯅ ꯍꯧꯒꯠꯁꯤ ꯑꯗꯔꯋꯥꯏꯁ ꯀꯨꯏꯅ ꯂꯩꯊꯔꯒꯗꯤ ꯐꯠꯇꯕ ꯑꯣꯟꯒꯅꯤ ꯖꯁꯥ ꯄꯣꯠꯁꯨ ꯖꯁꯥ ꯑꯅꯥꯕꯁꯨ ꯃꯆꯥꯗꯒꯤ ꯆꯥꯎꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯅꯥꯕꯗ ꯂꯥꯏꯠꯂꯤ ꯂꯧꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯇꯥꯕꯒ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗꯨꯅꯁꯨ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯖꯁ ꯁ꯭ꯇꯥꯔꯇꯤꯡꯅꯤ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯆꯦꯛꯑꯞ ꯍꯧꯒꯠꯂꯦ ꯃꯔꯛꯇ ꯅꯔꯁ ꯆꯪꯉꯝꯃꯦꯕ ꯆꯦꯛꯑꯞꯀꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯏꯪꯉꯤ ꯍꯥꯏꯗꯨꯒ ꯐꯤꯚꯔ ꯆꯦꯛ ꯇꯧꯁꯤ ꯍꯥꯏꯅꯅꯦ ꯆꯦꯛ ꯇꯧꯔꯛꯑꯝꯃꯦ ꯑꯗꯣ ꯐꯤꯚꯔꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯇꯣꯃꯛꯇ ꯏꯟꯐꯦꯛꯁꯟ ꯑꯣꯏꯕꯗꯨꯅ ꯃꯥ ꯗꯥꯏꯖꯦꯁ ꯇꯧꯕꯗꯣ ꯈꯔ ꯋꯥꯏ ꯑꯗꯨꯅ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯃꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯅꯤ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯍꯌꯦꯡ 5 days ꯑꯣꯏꯔꯅꯤ ꯍꯌꯦꯡ ꯗꯤꯁꯆꯥꯔꯖ ꯇꯧꯔꯅꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯌꯨꯝꯗ ꯍꯟꯗꯣꯏꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯑꯩ ꯆꯥꯛꯁꯦ ꯑꯩꯒꯤ ꯑꯣꯄꯦꯟ ꯇꯧꯔꯒ ꯌꯦꯡꯍꯜꯂꯝꯒꯦꯕꯀꯣ ꯑꯗꯨꯅꯤꯗꯣ ꯍꯌꯦꯡ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧꯗꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯃꯣꯏꯒꯤ ꯆꯥꯛꯇꯣ ꯁꯤ ꯆꯥꯛ ꯂꯩꯔꯦ ꯁꯤ ꯑꯥꯂꯨꯒ ꯕꯦꯔꯤꯒ ꯉꯧꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯁꯤ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯑꯁꯤꯁꯤꯅ ꯑꯥꯂꯨ ꯕꯖꯥ ꯑꯗꯩ ꯁꯤꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯣ ꯁꯤꯇꯅꯤ ꯇꯤꯜꯍꯧ ꯑꯃꯒ ꯇꯧꯔꯒ ꯑꯗꯣ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯈꯤꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯥꯔꯃꯥꯁꯤꯗ ꯂꯥꯛꯏꯑꯕ ꯑꯩꯈꯣꯏ ꯆꯦꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯤꯞ ꯉꯥꯏꯔꯤ ꯍꯤꯗꯥꯛ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯤꯞ ꯉꯥꯏꯔꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯗꯨꯅ 6th floorꯗꯀꯣ ꯑꯗꯨꯗꯩꯗꯤ ꯐꯥꯔꯃꯥꯁꯤ ꯑꯣꯏꯔꯤꯁꯤꯅ 4th floorꯗ ꯑꯣꯏꯔꯤꯅꯦꯕꯀோ ꯑꯗꯨꯗꯨꯅ ꯑꯩ ꯆꯠꯂꯒ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯂꯧꯔꯤꯅꯦꯕ ꯗꯥꯛꯇꯔ ꯆꯦꯛꯑꯞ ꯂꯥꯛꯑꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯇꯦꯕ꯭ꯂꯦꯠ ꯂꯧꯔꯨꯏꯅꯤ ꯑꯗꯣ ꯁꯦ ꯂꯩꯔꯦ 625 ꯀꯦꯕꯤꯟ ꯁꯦ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯔꯨꯝꯗꯣ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯐꯪꯉꯦ ꯑꯃ ꯐꯪꯉꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯩ आधा घंटा ꯃꯇꯨꯡꯗ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯦꯗꯤꯠ ꯅꯠꯇꯦ ꯑꯗꯨ ꯇꯥꯏꯝ ꯌꯦꯡꯉꯨ 12:27
ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯔꯒ ꯀꯝ ꯆꯠꯄ ꯌꯥꯏ ꯑꯩ ꯁꯤꯗ ꯍꯤꯞꯄꯤꯅꯤ ꯍꯧꯖꯤꯛ ꯑꯀꯃꯨꯛ ꯆꯠꯄꯩꯗꯨꯒ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ आधा घंटा पोथाखिगे चत्रिब मैमदो हुजिक पुंग 1:07 पुंग अमगा मिनिट 8 तारेबको तो आई हुजिक सेकेंड मेडिसिन लव चटके तौरिनी हाइदि असाई टेबलेट अमा खक फंगई टेबलेट अमा खक फंगक्तेदनाको अदु हुजिक चलिनी एडमिट ओइबा काइसे निंगांगा तुम फंगबो नते जिसे आई चली आई हुजिक चली हेबको अति अकमो 4th फ्लोर दा चतोइनी फार्मेसी दा अदो आजौरगा मो यंगलागेको मैम आई हुजिक अमो हल्लेबको हल्लैसिना कइगिनो हाइबा मतमदा आइना पुंग अमा तासलाबनिना हुजिकी फार्मेसी वालादुना देंगोंदा हाइरैनेबको आधा घंटा पोरदा लाओइना दुजु आइना हुजिक पुंग अमा हेलाबनिना बेकारदा इथंतल हंगानदा तौबदो तल्ले मेडिसिन दो लाइरा लाक्तिरा खंगदे अदुना आइना हाना सिगा थोगा सिगा नर्स लैयेबको नर्स तुगा आइना हाइरे सुमाइना दो नर्स तो हाना फोन तौरा हंगल्लेबको हंगनबा मतमददी फार्मेसी वालादुना हाइबा हुजिक लैरिबा मेडिसिन दो एक्सपायर होइरे अदुदुना जाररोय गसिगी ओइना अदुना हायेंग ओइना मेडिसिन तो ला मतुंग लौ ओइना हाइरे अदुदुना नर्स ना हुजिकती मेडिसिन दो लैट्रे चलुरनो ओइना हाइ अदुना इ चत्रे हलेबको अदुनि म्यामदो मतंग सिगा ngasiगी ओइना गी ब्लॉग से दुम लोशनजरागेबको हाइ सांग्रनी हायेंग नेक्स्ट ब्लॉग ता हायेंग नोंगालपगी मॉर्निंग दगी जैसा तौबा खोतपदो दुम म्यामदा शेयर तौजरागे ngasiगी ओइना गुड नाइट म्याम